JIRIBAM district ke BORO-BEKRA subdivision da KUKI KHUTLAI PAIBA SHINGNA MEITEI MEECHAM SHINGGI YUM-MEI THABAGI THABAK CHATHARAKLIBA se logi matung ina MATIK CHABA CHEIRAK PIGADABANI HAIBA YAONA point 8 ke Memorandum ama JIRIBAM Students Forum IMPHAL na Chief Minister and Biren Da Pishinduna Takshinkhre hiram asiga mari leinana JIRIBAM Students Forum IMPHAL ge President Namirakwam Chinglembana Thadorakpa Cherol amana hai Hauzik JIRIBAM da oiriba fibam masiga mari leinana forum asina Chief Minister and Biren ga unaduna point 8 yawba memorandum ama pisankre memorandum aduda yawriba point sing adudi sorok atingbi khunodagi soibam sarat mihata generiba Faitol village tege gausanga haiba mioi ase khudakta faduna logi oiba CHEIRAK PIGADABANI BORO-BEKRA subdivision da KUKI KHUTLAI PAIBA SHINGNA MEITEI MEECHAM SHINGGI YUM-MEI THABAGI THABAK CHATHARAKLIBA se logi matung inna MATIK CHABA CHEIRAK PIGADABANI BORO-BEKRA subdivision Boroikhal Babukhal Modbung Leisabi Tholdagi Lanjenarakhiba Sing MATIK CHABA security piduna athuba da mayum singda hanjal hangadabane JIRIBAM ge MEITEI MEECHAM singbu masa ge khul ngak senduna thambagi mahuta population transfer tawbugum central security force maru oina Assam Rifles na CHATHARAKLIBA se lepkadabane JIRIBAM district ke amatang ngairaba district hospital ase doctor amadi nursing matik chana leitaba maramna irang asida asok apan thoklakpada laying phanggi khudong chadaba leibana awa ana kya mayupnare maramasina JIRIBAM district hospital ge watliba staff amadi equipment sing athubada PBU irang ase haurapadagi ngase fawba chathok chasin yadana leiriba JIRIBAM IMPHAL National Highway 37 ase free movement oihanbiu chathok chasin da thengnariba khudung chadaba sing koknaba IMPHAL JIRIBAM helicopter service ase chayolamada tarukrak lehanbiu haiba point sing asini haina cherol sinama khatari